Maya pun aku ikut mana jadi dengan segi video saya kali video na beda mayam tu nungai bapau ni nungai bapau tak tu ini bago ada mayam tu memi sih matang haina ada cahilo le ko matang ina katang tu nok se bago asal bagi video tu pun manda mina tu mo ini se jam da mo ngomani bet kamen je no pathok sara kamera sida ada mayam lana di lobby gano ko ada video saya tu matang step by step tu video mayam sih yam pun do re pun lagi ko mixer video ai ta re da mayam ho sara ke ko jadi matang Hilang aja ngahi. Hauji ID cookie gi kanoda haidi makhoi na lepi base kanano habida AR sineba kainodi AR se hujik ne cookie ta chanu ta chapi sing sin ta thokpa haure thopi ro chapi ro aina makhoi na English ka sam bazan lo li mo English ko lo go ga so hai gere go ga so hai ra chiga aina haini badi AR se center force se moina ta leba the center force sing se tau je je moina mo video je edum jeng hanjara ke ko khoi ko adi ta chanu cookie ta chanu ta chapi sing sin ne ta le moi se chapi ro thopi ro moi ma thanda dum la so lan se sok sa ho re ge na ko mokhoi power se je ngo cookie pi power se je ngo mokhoi se kyam dam kal le kai moi je hai je ri me ba cookie ni pi ma ka mo ka ai asi bai hakchang eng gi ka so hindi de ka so ngange ba ko ado mera mara hua mu dekhe ga kya ka hain la moi se kya mati ki power lai kham ne ong ko moi na yar da power lai mati si ong me yara ga power ka bai puthoi doi no sai gi ma ki makhoi gi nupi oi da hai tai moi ta chanu jing je ta chapi jing je kamai oi de no je mo cookie nupi jing je na chapi ro so the na ta la pha ba moi se smai na lep ga mamai se hangdo ga lep ga ta na lai ba makhoi na ngangi sing se do khoi mai tai na kamai na hai roi doi no da kano se center for se makhoi cookie gi mi chang lai cookie nupi gi mi chang lai cookie sing gi mi chang lai te na kamai hai doi no lai ba mi chang lai ba to mi chang lai na wangang bangam de ba ma cookie nupi jing chi ga moi mai te imai pa da to ba ta ra ga di jamna kapu kapsan bane ha langbi bane du mai daure ba cookie nupi da dingam de ba moi se agai no di hujik songna di ba lan se hujik arambai di iyamba ibung sing sina di ipa sing sina songna ri ba lan se khunga i ba sing se kari gi damak ta no khunga i se makhoina adi ima leba khai ba se ima di gi iramdam ne ba iramdam hai ba ne ba do ima sigi ba di phanik phiji se pai chingak podone ba ko cookie sing sina cookie lal hoba cookie terrorist cookie sa sing sina adi ima gi phanik phiji se pai chingak podone ba ko ado chingak podo mama gi phanik pai chingak pa hai ba se masa masu sing sina kanjari me ba ai gi ima gi phanik to aidi kalhauda ba jade aina ko mama gi phanik phiji pai chinga bani na macha na di kanda ba yadre ba aduna haidi hujik tonari be sing je ko aidi arambai khungak pa singbu arambai tengol bu makhoina chatpa mafam da makhoi di khungak pa ngatani na makhoina chatpa khotpa da lamben sorok thingba ama tawba khotpa asiguma si janing de ba ko no mayam aidi video se jamna sanghala roi ge ba ko kai jamna sanga so ko se jamna haithoi he ba sa ba to mai khalle ba ko ado mathangi video ama mutamina si mathangi step mutamina si ko mayam dudi kai oi dona cookie ni pising na ya gi kem ga do ai posai ga langkhai ko kai jan to ki gi video mati do oi de kya musta oi dona mon to ino ko mi gi makon do go e pia posai ga langthok na ga to jam musta ba mong da taw ba gi mong du ne ba ko adu gi mati to mayam engan ja ke साइड बोला मैं अरे फेंको मत प्लीज ओ हथियार देखना रे टूटे सेंटर फोर्स लोता ही नीचे ताज नो साले बोटा जाओ क्लियर होता ये तो एक नोल सारे घूम लो तो ना ना मैं तो सो हियर साथ हाथ नो पीने वन boy चले जाओ ओके तो छोटा ला चले जाओ यहाँ पे कोई नहीं रहेगा यहाँ पे कोई नहीं रहेगा हम लोग देखेगा यहाँ पे
ꯁꯦꯟꯇꯔ ꯐꯣꯔꯁꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯨꯕꯅꯤꯀꯣ ꯃꯈꯣꯏꯁꯦ ꯍꯥꯏꯗꯤ ꯊꯥꯖꯕ ꯍꯥꯏꯇꯥꯕ ꯊꯥꯖꯖꯕ ꯑꯩꯈꯣꯏꯅꯀꯣ ꯊꯥꯖꯔꯒ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨ ꯀꯨꯀꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯔꯕ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯅꯤꯡꯗ ꯇꯧꯔꯦ ꯁꯦꯟꯇꯔ ꯐꯣꯔꯁꯇ ꯅꯈꯣꯏꯅꯦ ꯅꯨꯄꯥꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯣꯏꯒꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯔꯦꯕꯀꯣ ꯅꯨꯄꯤ ꯃꯣꯏꯅ ꯀꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯃꯤꯒꯤ ꯕꯪꯀꯔꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯑꯒ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕ ꯉꯝꯃꯤꯁꯦ ꯃꯣꯏꯒꯤ ꯃꯒꯨꯟꯁꯦ ꯑꯝꯇꯪ ꯌꯥꯝ ꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯃꯣꯏ ꯁꯣꯛꯅ ꯉꯝꯒꯅꯤ ꯃꯣꯏ ꯁꯣꯛꯅ ꯉꯝꯕ ꯃꯣꯏ ꯅꯨꯄꯥ ꯃꯋꯥ ꯃꯣꯏꯒ ꯁꯣꯛꯅꯁꯦ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯨꯄꯥꯒꯤ ꯃꯥꯡ ꯊꯥꯅ ꯀꯨꯀꯤ ꯅꯨꯄꯤꯅ ꯂꯦꯞꯄꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯃꯇꯧ ꯇꯝꯖꯅꯤꯡꯕ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯂꯥꯟ ꯅꯥꯏꯊꯣꯛꯈꯤꯕꯗꯣ ꯃꯣꯏꯁꯨ ꯀꯨꯀꯤ ꯅꯨꯄꯤ ꯂꯥꯟ ꯅꯥꯏꯊꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅ ꯇꯧꯖꯔꯛꯏꯅꯦꯕ ꯉꯝꯁꯨ ꯉꯝꯃꯣꯏ ꯅꯇꯤꯛꯁꯨ ꯂꯩꯇꯦ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯒꯨꯟꯁꯦ ꯇꯝꯕꯒꯤ ꯅꯇꯤꯛꯁꯨ ꯂꯩꯇꯦ ꯅꯄꯥ ꯆꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯥꯖꯠ ꯂꯤꯆꯠꯅꯤ ꯃꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯆꯠꯄꯁꯨ ꯉꯝꯖꯔꯣꯏ ꯃꯣꯏꯅ ꯍꯣꯏ ꯇꯥꯟꯕꯁꯨ ꯉꯝꯃꯔꯣꯏ ꯇꯥꯟꯒꯦꯅ ꯈꯜꯕꯁꯨ ꯌꯥꯔꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯂꯧꯔꯒ ꯇꯥꯟꯒꯦ ꯃꯉꯥꯏꯔꯦꯀꯣ ꯑꯗꯣ ꯃꯁꯥꯒꯤ ꯀꯩꯅꯣꯝꯅꯗꯤ ꯇꯥꯟꯕꯒꯤ ꯍꯛꯇꯤ ꯂꯩꯖꯗ꯭ꯔꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯥꯟꯕꯁꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯤꯃꯨꯛ ꯊꯧꯅꯥ ꯐꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯅꯣꯏꯅ ꯃꯨꯊꯠꯂꯒꯦꯅ ꯈꯜꯂꯤꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯨꯊꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯗ ꯑꯃꯒ ꯀꯩꯝꯇ ꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯈꯜꯂꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯨꯏ ꯁꯥ ꯁꯟ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯆꯟ ꯃꯆꯦ ꯂꯣꯏ ꯃꯁꯛ ꯈꯪꯅꯩ ꯅꯣꯏꯇꯕꯨ ꯈꯪꯅꯗꯕꯒꯤ ꯋꯥꯔꯤ ꯈꯛꯇꯅꯦ ꯅꯣꯏꯗꯤ ꯅꯨꯄꯤ ꯑꯃ ꯎꯕꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯉꯤ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯏ ꯅꯣꯏ ꯅꯁꯥꯒꯤ ꯕꯦꯕꯥꯔ ꯅꯁꯥꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯇꯥꯛꯆꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯁꯤꯅ ꯀꯩꯗ ꯑꯗꯨꯝ ꯑꯩꯒꯤ ꯕꯦꯠ ꯀꯃꯦꯟ ꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯌꯥꯝꯗꯤ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯂꯩꯀꯣ ꯀꯨꯀꯤꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯀꯨꯀꯤꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯣ ꯃꯣꯏꯒꯤ ꯋꯥꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯀꯩꯅꯣꯝꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯦꯕꯀꯣ ꯄꯤꯗꯕ ꯌꯥꯗꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯉꯥꯡꯉꯛꯄ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯍꯣꯏ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯁꯦꯝꯖꯕ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯨꯒ ꯂꯣꯟꯆꯣꯞ ꯑꯃ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯃꯅꯤꯅꯀꯣ ꯊꯃꯣꯏꯗ ꯄꯥꯟꯕ ꯀꯧꯕꯅꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯩꯇꯩ ꯑꯃꯗ ꯉꯥꯡꯕ ꯇꯥꯔꯁꯨ ꯃꯩꯇꯩ ꯍꯥꯏꯁꯤ ꯂꯣꯏ ꯄꯨꯝꯅꯃꯛꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯛ ꯅꯨꯡꯉꯥꯏꯇꯅ ꯁꯦꯝꯖꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯕꯦꯠ ꯀꯃꯦꯟ ꯌꯥꯝꯅ ꯂꯥꯛꯑꯦꯕꯀꯣ ꯕꯦꯠ ꯀꯃꯦꯟꯗꯩ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦꯕꯀꯣ ꯑꯍꯥꯟꯕꯒꯤ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯕꯀꯣ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯤꯅ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯗꯨꯝ ꯍꯧꯖꯔꯒꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯇꯦ ꯍꯥꯏꯗꯣ ꯇꯥꯛꯆꯔꯕꯅꯤ ꯃꯁꯥꯅ ꯃꯁꯥ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯅꯣꯡꯗꯝꯕ ꯍꯥꯏꯕꯅꯤꯀꯣ ꯅꯣꯡꯗꯝꯕꯁꯤꯅ ꯍꯥꯏꯁꯦꯀꯣ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯈꯪꯗꯦ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯒꯅꯣ ꯑꯗꯣ ꯅꯆꯥ ꯅꯋꯥ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯎꯅꯤꯡꯗ꯭ꯔꯦꯀꯣ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯗꯝꯕ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯊꯕꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯎꯠꯆꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯇꯕ ꯃꯤꯗꯣ ꯅꯠꯆꯗꯦꯕꯀꯣ ꯍꯣꯏ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯣꯟꯅꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯊꯕꯛ ꯂꯩꯇꯕꯗꯤ ꯅꯪ ꯑꯣꯏꯔꯝꯃꯅꯦꯕ ꯅꯪꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯅ ꯊꯕꯛ ꯂꯩꯇ꯭ꯔꯖꯥꯠꯂ ꯅꯆꯥꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯖꯥꯠꯂ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯋꯥꯁꯨ ꯂꯩꯖꯩ ꯂꯣꯏ ꯁꯨꯅ ꯄꯨꯄꯥꯡ ꯁꯨꯅꯕ ꯂꯣꯏ ꯂꯩꯖꯩ ꯅꯪꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯆꯪꯂꯒ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯤꯕꯒꯤ ꯃꯇꯝꯁꯤ ꯃꯥꯡꯉꯤꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃ ꯌꯥꯝ ꯁꯤꯟꯊꯕ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯁꯦ ꯃꯩꯇꯩ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯩꯒꯤ ꯅꯪꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯊꯤꯅꯁꯨ ꯉꯥꯡꯉꯔꯣꯏꯒꯦ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤꯅꯤꯅ ꯍꯦꯟꯖꯜꯂꯒ ꯆꯍꯤ ꯂꯣꯏꯔꯛꯄꯩꯅꯤ ꯉꯥꯡꯊꯣꯛꯑꯝꯃꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯊꯕꯛꯁꯦ ꯁꯨꯔ ꯈꯣꯠꯂꯒꯅꯦ ꯃꯌꯥꯝꯗꯅꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯎꯠꯆꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯤꯔꯦꯝ ꯋꯥ ꯉꯥꯡꯕ ꯅꯠꯇꯦ ꯊꯕꯛꯀꯤꯁꯨ ꯃꯇꯝ ꯋꯥ ꯉꯥꯡꯕꯩꯁꯨ ꯃꯇꯝ ꯚꯤꯗꯤꯑꯣ ꯅꯝꯕꯩꯁꯨ ꯃꯇꯝ ꯑꯩꯈꯣꯏ ꯃꯇꯝ ꯇꯥꯏꯃꯤꯡ ꯎꯅꯤꯡꯗꯦꯀꯣ ꯅꯁꯛꯇꯣ ꯍꯣꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯌꯦꯡꯅꯤꯡꯗꯁꯨ ꯅꯪ ꯈꯪꯅ ꯌꯦꯡꯗ꯭ꯔꯒ ꯀꯔꯤꯝ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯦꯡꯕꯤꯅꯕ ꯎꯅꯤꯡꯗꯕ ꯅꯪꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯅ ꯍꯟꯖꯅ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯑꯩ ꯉꯁꯤꯐꯥꯎꯗꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯕꯦꯠ ꯀꯃꯦꯟ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯣ ꯕꯦꯠ ꯀꯃꯦꯟꯗꯣ ꯍꯟꯗꯦꯕ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯃꯤꯛꯆꯔ ꯇꯧꯔꯒ ꯑꯩꯅꯅꯦ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯛꯄꯅꯦꯕꯀꯣ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯩꯇꯩ ꯃꯆꯥ ꯋꯥꯉꯥꯡ ꯂꯤꯆꯠ ꯉꯥꯡꯉꯨ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯅꯪ ꯆꯪꯕꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯪꯉꯨꯁꯨ ꯍꯥꯏꯗꯦ ꯅꯪꯕꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯡꯈꯤꯕꯗ ꯀꯔꯤꯝ ꯃꯋꯥ ꯂꯧꯗꯦꯕ ꯅꯪ ꯀꯅꯥꯅꯣꯕ ꯅꯪ ꯎꯅꯤꯡꯗꯕ ꯅꯪ ꯎꯕꯤꯒꯅꯣꯕ ꯅꯪ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯗꯅ ꯃꯥꯏ ꯃꯇꯨꯗ ꯃꯃꯥꯡ ꯐꯝꯍꯜꯂ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯨꯝꯕ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯅꯪ ꯅꯇꯨꯗꯣ ꯑꯝꯇ ꯄꯨꯊꯣꯛꯑ ꯊꯝꯃꯣ ꯌꯦꯡꯒꯦ ꯄꯨꯊꯣꯛꯅꯤꯡꯗꯕ ꯅꯣꯏ ꯄꯨꯊꯣꯔꯛꯀꯅꯣ ꯀꯪꯈꯥꯗ ꯂꯣꯠꯁꯜ ꯊꯝꯃꯣ ꯎꯍꯟꯒꯅꯨ ꯎꯞꯁꯜꯂ ꯊꯝꯃꯣ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯗꯅꯦ ꯅꯃꯤꯠꯇꯣ ꯀꯥꯔꯟ ꯇꯧꯒꯦꯅ ꯈꯜꯂꯛꯏꯅꯦ ꯅꯣꯏ ꯎꯁꯤꯠꯇꯕ ꯁꯥꯔꯒ ꯌꯦꯡꯅꯤꯡꯗꯦꯗꯤ ꯍꯥꯏꯕ ꯌꯦꯡꯅꯤꯡꯗꯕ ꯅꯠꯇꯦ ꯌꯦꯡꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯁ꯭ꯋꯥꯏ ꯂꯥꯎꯔꯕ ꯊꯃꯣꯏꯗꯣ
ꯅꯠꯇꯨꯒ ꯈꯤꯜꯂꯖꯦꯡꯉꯣ ꯅꯃꯥꯡ ꯑꯩꯒꯤ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯀꯨꯀꯤꯅ ꯂꯥꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯩꯇꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯇꯦꯕꯀꯣ ꯀꯦꯁ ꯀꯣꯡꯖꯤꯡꯕꯝ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯃꯩꯇꯩꯔ ꯀꯨꯀꯤꯔ ꯈꯪꯗꯦ ꯑꯥꯏꯗꯤꯁꯦ ꯑꯥꯏꯗꯤ ꯅꯝꯕꯔꯁꯤꯒꯗꯤ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯅꯦꯕꯀꯣ ꯕꯦꯠ ꯀꯃꯦꯟ ꯀꯤꯕ꯭ꯔꯥ ꯅꯕꯥꯅꯤꯁꯦ ꯍꯥꯏꯀꯣ ꯕꯦꯠ ꯀꯃꯦꯟ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯕꯨꯡ ꯇꯥꯅꯤꯡꯗ꯭ꯔꯕꯀꯣ ꯕꯦꯠ ꯀꯃꯦꯟꯁꯦ ꯄꯤꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯕꯅꯦꯕꯀோ ꯕꯦꯠ ꯀꯃꯦꯟ ꯀꯤꯗꯦ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯕꯦꯠ ꯀꯃꯦꯟ ꯀꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤꯁꯨ ꯀꯤꯖꯔꯨꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯥꯜꯂꯨꯗꯅ ꯀꯤꯗꯣꯔꯤꯕ ꯍꯥ ꯅꯪ ꯃꯤꯒꯤ ꯀꯃꯦꯟꯇ ꯆꯪꯉꯒꯅꯦ ꯕꯦꯠ ꯀꯃꯦꯟ ꯄꯤꯅꯨꯀꯣ ꯅꯠꯇ꯭ꯔꯕꯅꯦ ꯅꯪ ꯈꯪꯉꯨꯀꯣ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯎꯠꯂꯤꯁꯦ ꯈꯪꯉꯨ ꯅꯪ ꯃꯇꯨꯡ ꯃꯅꯥꯎꯗꯒꯤꯅꯦ ꯅꯪ ꯑꯩꯒꯤ ꯕꯦꯠ ꯀꯃꯦꯟꯇꯒ ꯂꯥꯛꯑꯕ ꯅꯪꯅꯦ ꯅꯀꯣꯛꯇꯣ ꯂꯩꯊꯠꯂꯒ ꯃꯨꯜꯍꯥ ꯃꯀꯣꯛ ꯂꯩꯕ ꯑꯗꯣ ꯈꯪꯉꯦ ꯅꯠꯇ꯭ꯔꯥ ꯃꯨꯜꯍꯥ ꯃꯀꯣꯛ ꯂꯩꯕꯗꯨꯃ ꯂꯩꯊꯠꯂ ꯊꯝꯗꯣꯏ ꯅꯪ ꯈꯪꯉꯕ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯗꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯨ ꯐꯤ ꯁꯨꯝꯕ ꯈꯪꯕ꯭ꯔꯣ ꯐꯤ ꯁꯨ ꯂꯣꯏꯔꯒꯁꯦ ꯐꯤꯗ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂ ꯁꯨꯝꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥ ꯅꯣꯏ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯨ ꯅꯕꯥꯏꯅꯤꯁꯦ ꯕꯦꯠ ꯀꯣꯃꯦꯟ ꯀꯤꯔꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯨꯛ ꯉꯥꯡꯉꯛꯀꯦ ꯇꯥꯎ ꯃꯌꯥꯝ ꯕꯦꯠ ꯀꯣꯃꯦꯟ ꯀꯤꯗꯦ ꯑꯩꯈꯣꯏ ꯕꯦꯠ ꯀꯣꯃꯦꯟꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯅꯦ ꯀꯩꯗꯧꯕꯩ ꯕꯦꯠ ꯀꯣꯃꯦꯟꯗ ꯑꯩꯈꯣꯏ ꯀꯤꯗꯣꯏꯅꯣꯅꯦ ꯅꯣꯏꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯕ ꯈꯪꯕ ꯅꯣꯏꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯦꯝꯖꯔꯤꯕꯣ ꯖꯥꯇ꯭ꯔꯒ ꯅꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯩ ꯃꯇꯤꯛ ꯅꯣꯏ ꯊꯛ ꯀꯥꯕ ꯍꯦꯟꯖꯜꯂꯛꯏꯕꯀꯣ ꯅꯁꯥ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯗ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯂꯥꯝ ꯇꯕꯥꯕꯤ ꯁꯂꯥꯝ ꯀꯁꯨꯕꯤ ꯅꯨꯄꯤ ꯀꯥꯔꯦꯅ ꯅꯪꯂꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯪꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯆꯥꯟꯅꯔꯝꯒꯅꯤ ꯑꯍꯤꯡꯗꯒ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯀꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯊꯛ ꯅꯪꯒꯤ ꯅꯌꯨꯝ ꯃꯈꯩꯗꯣ ꯑꯗꯨꯒꯨꯝꯕ ꯂꯝꯁꯨ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯍꯩꯇꯕ ꯋꯥꯉꯥꯡ ꯉꯥꯡꯕꯅꯦꯕꯀꯣ ꯅꯪꯅ ꯏꯔꯩꯕ ꯅꯪꯁꯦ ꯅꯪꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪ ꯆꯥꯎꯈꯠꯇꯦꯅ ꯇꯥꯛꯑꯦ ꯅꯪꯅ ꯏꯔꯩꯁꯦ ꯀꯣ ꯅꯪꯅ ꯊꯟꯇꯅ ꯎꯕ ꯅꯠꯇꯦ ꯑꯩ ꯏꯊꯟꯇꯅ ꯎꯕ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯎꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯃꯤꯅ ꯂꯧꯏꯀꯣ ꯑꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯆꯠꯍꯩꯗꯕ ꯂꯝꯕꯤꯗ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯉꯤꯅꯤꯀꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯉꯁꯤ ꯉꯥꯡꯉꯦ ꯃꯇꯨꯡ ꯃꯅꯥꯎꯗꯒꯤꯗꯤꯅꯦ ꯅꯪ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯒꯦ ꯈꯪꯉ ꯃꯤꯉꯣꯟꯗꯁꯨ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯝꯕ ꯑꯩ ꯃꯤꯠꯁꯤꯅ ꯎꯔꯝꯕ ꯅꯪ ꯅꯥꯇꯩꯗꯤ ꯀꯌꯥ ꯆꯥꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯈꯪꯉꯕ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯤꯅꯤꯡ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯛꯏꯕꯁꯤꯒꯤ ꯃꯤꯅꯤꯡ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯝꯕꯁꯤꯒꯤ ꯅꯪꯅ ꯄꯤꯔꯛꯏꯕ ꯀꯣꯃꯦꯟꯁꯤꯒꯤ ꯃꯤꯅꯤꯡ ꯅꯪ ꯅꯁꯥ ꯈꯪꯕ꯭ꯔꯕ ꯁꯨꯗ ꯅꯪ ꯅꯁꯥ ꯆꯥꯎꯈꯠꯇꯦ ꯀꯣꯛ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯄꯥꯟꯗ꯭ꯔꯦ ꯁꯤ ꯅꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯅꯪꯒꯤ ꯋꯥꯉꯥꯡꯁꯤꯅ ꯑꯁꯤꯒꯤ ꯃꯤꯅꯤꯡ ꯈꯪꯗꯕꯤꯗ ꯋꯥ ꯆꯀꯠ ꯉꯥꯡꯉꯛꯀꯅꯨ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯪꯒꯤ ꯅꯆꯟ ꯅꯆꯦ ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨꯒꯨꯝꯕ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯒꯨꯝꯕ ꯅꯃꯤꯠꯇꯣ ꯌꯦꯡꯉꯤꯃꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯉꯤꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯁꯥ ꯇꯧꯔꯗꯤ ꯃꯤꯁꯨ ꯇꯧꯔꯝꯒꯅꯤꯅ ꯈꯟꯕꯅꯤ ꯑꯁꯦ ꯀꯔꯦꯛꯂꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯑꯩ ꯏꯁꯥ ꯐꯠꯇꯕ ꯇꯧꯔꯗꯤ ꯃꯤꯁꯨ ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯃꯥꯒꯤ ꯑꯗꯨꯁꯨꯅꯦ ꯃꯥꯏ ꯃꯀꯣꯛꯇꯣ ꯁ꯭ꯀꯨꯜꯗꯣ ꯙꯤꯂꯥ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯍꯥꯏꯔꯛꯏꯅꯤ ꯁ꯭ꯀ꯭ꯔꯨ ꯀꯣꯡꯉꯦ ꯁ꯭ꯀ꯭ꯔꯨꯗꯣ ꯈꯔꯗꯪ ꯂꯩꯁꯜꯂꯣ ꯃꯦꯀꯥꯅꯤꯛꯇ ꯆꯠꯇꯅ ꯈꯔ ꯂꯩꯁꯜꯍꯜꯂꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯦꯀꯥꯅꯤꯛꯁꯀꯤ ꯏꯃꯨꯡꯅꯦ ꯂꯥꯛꯑꯣ ꯂꯩꯁꯟꯕꯤꯒꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯣ ꯍꯩ ꯁ꯭ꯀ꯭ꯔꯨ ꯗ꯭राꯏꯚꯔ ꯂꯩꯕ ꯄ꯭ꯂꯥꯁ ꯆꯞꯄ ꯂꯣꯏꯅ ꯍꯩ ꯀꯣ ꯁꯤꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩꯁꯦ ꯎ ꯃꯤꯁꯇꯔꯤꯒꯤ ꯔꯥꯝꯗꯥ ꯆꯥꯕ ꯑꯣꯏ ꯑꯩꯈꯣꯏ ꯉꯝꯃꯤ ꯅꯃꯥꯏꯗꯣ ꯔꯥꯝꯗꯥ ꯆꯥꯅꯤ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ